Manipur High Court ki Chief Justice na Chandal amadi Thobal da lingkhatliba District and Session Court Complex sing yengsinkhre. Litandagi lanjenaduna relief camp singda leiriba Tangkul Khunja singda Kwakja relief camp leiriba IDP singna relief ki mateng pangkhre. Chief Minister Yumnam Khemchan Singh na Pangai da leiba Sainik School gi fibam sing yengsinkhre, school gi principal ro naduna wari sanakre. Citizen scientist Singh na Kanglaw Fort ta chaktariba ujek masing thibada ujek makhal humpu rom thengakre. Amasung numit kharang itumin leirurabagi tungda Ukhul District ki Litan Chingkhongda nongmai kapthorapagi makholna Khunja Singh nongna mipaiba poknakre. Kurumjari ISCOM News bideng tabiri bakwai pumnamakpu aisil ki chanambamna taram nokjari hauzik pau sandokna pijari. Chief Justice High Court of Manipur Justice M Sundar Galuinina High Court asigi Justice A Bimol Singh amasung A Guneshwar Sharma Singh na Chandal Court Complex leiba District and Sessions Court amasung Thobal Court Complex leiba District and Sessions Court yengsinbagi khongchat amachat kre. Ngasi chatkiba yengsin khongchat adu ngasi ayuk pung 12 makhai tarakpada Chandal Court Complex ta ahanbu oina hauki. Thoramaduda Hemant Kumar IAS Deputy Commissioner Chandal, Susan Tingbaizam Joint Secretary Law, Chandal District Bar Association ki President R.T. Robertson, L.H. Simon General Secretary, Khaltar Khampa General Secretary, All Tribal Lawyers Association Khatar Plation General Secretary, All Naga Lawyers Association amasung Bar gi member sing amasung State Government amasung Judiciary gi official sing saruk yaki. Inspection asigi saruga moina Chief Justice na Office of the Legal Aid Defense Council System Chandal Sangaki. Matung tarakpada Chandal District Bar Association amasung Deputy Commissioner Chandal na nauna sangariba office asina district asida Justice Delivery System da mapangal kankhat hanbangamlagani haina fongdoknaki. Khongchada da Chief Justice na Chandal District ki oina leiriba complex sing maru oina District and Sessions Court CJM Court amasung Chandal Court Complex ki oina Lam allot tauriba singsu yengsin ki. Yengsin khongchat aduda Ojes Mutum Registrar General High Court of Manipur su saruk yaki. Panbayai Chandal da District and Sessions Court linkhatuna function tauba hauhan kibadagi district asi full-fledged Judicial District ama oiba ngamle Bini Ngangom District and Sessions Judge Chandal na Ihan Hanba District and Sessions Chandal gi Judge oiri Khongchadasi halaklaba matung Chief Justice Kaloinina High Court ki Judges Singh amadi Officials Singh na Thobal Court Complex leiba District and Sessions Court amasung nauna lingkhaliba NIA Court ki Phibam Singh yengsin ki. Thoramaduda Soni Kumar District and Sessions Judge Thobal District aduda function tauriba Court Singh amadi Court Complex adugi component Singh utki. Litanda thokliba irang na maram oiraga mayum thadoktuna saphagadaba mafamda leiriba Tangkhul Ichil Inaw Singhidamak May 3 dagi mayum makai mai thadokbikibadagi hauzik Kwakta Prefabricated House Relief Camp leiriba IDPs Mitei Singna angamba senfam khairaga chana thaknaba setna inaba firul yauna potlam kaya Tangkhul Singda mateng pangkhre. Ngasi ikaudagi lanjenaraklaga chahi 3 farakadoraba asi fauba Kwakta Prefabricated House Relief Camp ta wana khangduna lerakliba mitei IDP sing aduna cheng hawai tilho thum setna inaba firol kampal na chingwa potlam sing adu Tangkhul Singna leiriba relief camp aduda pinabagidamak cycle gi kendra gi manung chana leiriba
South Losing Khulgi Kuthangda Mating adu pangkhibani. Mateng pangba aduda Churachandpurdagi lanjena duna kwakta prefabricated house relief camp leriba ima amana phongdokhibada. Ngasi mateng pangba lakliba myoising haukiba chahi ahum romasi yum kai mai thabikhibadagi. Relief camp da changjafam loduna lakliba awab kayaga luina hingliba singni. Handak litan thokliba thodoga sina maram oiraga mayum makai lezadraba tangkhul ichilinaw singna relief camp ta wana leramgadaba adu khanlubada aikhoina angam pakhaina duna ngasigi mateng asi pangba lakpani igi mari oibanina tangkhul ichilinaw singna wabada aikhoi suwai aikhoigi awabada su makhoi su awaba fawi ngasi aikhoi su masing yamlaba security force na ngakpi senbiram labadi tampak lamda su chanlaklamoi Churachandpurda adumak khundalita duna leramgani hauzik lanjeli batangkhul ichilinaw singsu leingak ta taknaduna yum thaduna khul thaduk naba hotnabiyu haina phongdokhi ngakpigani khul thaduk tanaba hotnabiyu haina phongdokhi Manipur ki Chief Minister Yumnam Khemchan Singh amadi BJP ki MLA Laisang Them Susindro galoina ngasi pangai de labor state asigi amatta ngairaba Sainik School da chatuna School asigi fibam singyeng sinkre Chief Minister Khemchan na pangai de labor Sainik School aside hek thunglabaga School complex ki official singaloina na rate laying ceremony amasu pangthokki masigi matung Sainik School aside tamliba mahiroi sing da karam na mahi masing tambiri amadi School asigi matangda School asigi principal na Chief Minister Khemchan ki mafam da paudam ki loinana Chief Minister na Sainik School asigi school building gi fibam sing maru aina classroom amadi school asigi nauna sembaliba block yauna nupi gi hostel singi fibam su kupna yengsin ki First of all, recently Pariksha mein Charcha more than 4 crore students apply for that. Finally, only 15 boys and girls were selected. So we are proud for Sainik School. Yeah, Betty. Itihasik oina leiriba kanglagi manung amasung masigi akoibada Central Forest Division Government of Manipur Wildlife Explorers Manipur amasung Kangla Board ka punna khutsamnaduna pangthokkiba ujek masing thibagi drive amada punna tongan ba ujek humphurom chaktaba thingnakre haire ujek masing thibagi thabak sing adu ngarang ayuk pung 8 tabadagi hoduna mafam aduda chaktari bu ujek sing masak khangdoktuna Data ningthina thamba madi ucheki population amasung distribution pattern sing masak khangdokna ba pandamda pangthokhibani haire Organizers singna bird monitoring tobada public sing saruk yahanba madi urban biodiversity ki matangda awareness toba mathau tai haina phongdokna khibaga loinana tongan ba makhal ki uchek sing Imphal city ki mayonda leiriba asang bana thallaba kanglada chaktaba adu kupna record tokhibaga loinana ZBBC na karam tauna uchek singna environment change asida response story haibadu yengba gumna state asida su yengba tangai fade haire ngarang kanglada uchek masing thibagi thabak singna saruk yakhiba singna minute 15 rom changna uchek sing masing thidoktuna makhoi gi observation sing adu e-bird ki khuthangda upload tawki makhoina uchek makhal sing maru aina dove Spilopelia sinensis Asian quail Eutynemis Scolopaceous, white-breasted water hen, common hoop, common kingfisher, white-throated kingfisher, amasung blue-throated barbet hairib uchek makhal sing asi kanglagi manung amasung akoibada chaktaba thingnaki haire. Tha asigi tarek ki numidangda Sakar Phungdagi Sterling Simre Kauba Nupa Ama Kuki Naharol Singna Pubadagi Ukrul District Ilitanda Naga amasung Kuki Kanglup animaki yum amadi lanthum kaya manghan kibaduga thasigi mapal gi ayu angan bada ke lungwiram khulda leiba ajan abonmai gi yum mai tharambagi wahodagi Kanglup ani gi marakte chawna ungkhataduna nongmai kapna bagi thodok sing thokraba matung litan sareikhong amasung sikibung kuki khulgi marakta 12 bor nongmai dagi kapthorakpa Ahoba makhol singna litan da khundari ba khunja singda nauna akiba
pokhankre haire security matik chana deploy tawriba litan gi mafam sing asida nauna nongmai kapthokpagi makhol sing tabana maram oiraga kuki amasung tangkhul khunja singi marakta thajanadaba adumak leire Manipur Police na X ki khuthangda thagatpa post amagi matung inna sikibum kuki khul amasung saraikong tangkhul khul ani gi marakta chingkhongdagi kapthorakhiba nongmai sing adu tangkhul volunteer singnani haiba khangma ngamle kapthorakhiba nongmai sing adu blank fire ngaktani haire police ki pauna hai anauba thodok aduga mari leinana district police personnel central armed police force amade tangkhul civilian sing nongmai kapthorakhiba mafam aduda chetuna yengsinmina khraba matung aranba pausing makhatana sandoraktanaba khangankhre haire Litana Madimasiga Koibada Irang Tokraba Matung Border Security Force BSF personnel sing Mongko Chipu Thobal Riverbank Aduga Central Reserve Police Force CRPF personnel sing na Litan Sarai Khongda full security cover piduna ngaksanbagi thabak sing paikhatli haire Mari Lainaba authorities sing na Litana Madimasiga Koibada Leriba community sing na aranba paw madi toknga sandoktuna makhatana irang sangdanadamba Sangdananaba sinbalep kadabane Khunja sing na achumba information khudingmak district magistrate amasung police station that laktuna paupi kadabani haina fongdoki Manipur Police amasung Central Security Forces sing na state asigi mafam kayada leptena chatharakpa counter insurgency operation sing na tongan ba lal holup singi kada tarani thoi fabangam khibagaloinana Khutsu khulai kaya fagat pangam kre haire security forces sing na Thawal police station ki manung chanba kairen bikhok mamang lekai chingdum da chathaki operation amada aina thingraba lal holup ke YKL gi active gather ni haiba Khuman Them Santos Mete Chahi Kuntrataruk alias Kanta Hairok Part 1 Haitupok Pitagi Fabangam Kibagaloinana Mangondagi SIM card ani yauba mobile phone ama fagat pangam khre haire security forces na chathekiba atop operation amada senkhai thumkhai da chenabani haiba lal holup UKNA gi active cadre ama Churachandpur police station gi manung chanba Matijang village tegi fabangam khre haire faraba UKNA gi cadre adugi maming Lunchakai Wi-Fi chahikun T Langkhichoi village tegi ni haire Mangondagi security forces na country met 9mm pistol amasung live round ahom phagat pangam khre haire security forces ke atopa combing operation ama dalal haulo pripaki active cadre ni haiba ireng bam Sarat Kumar Mite chahikun mathoi alias Achauba alias Henthoiba nungoi awang lekai digi miyoyasi mahaki mayumdagi fabangam khre haire Makhatana security forces na chathaki search operation amada lal haulo KCP apunbagi active cadre ni haiba Khetix Thongbam Sahitara Mapal Thangmaiban Maisnam Lekai Asisu Mayumdagi Fabangam Khre Haire Makhatana security forces singna Khabam Lamkai area da chathakiba combing operation da Lalhaulu Pripak Progi Kadar Sorokhaibam Ranjit Singh Chahinifu Mathoi Jaidal Makha Lekai Kakching district Hauzikna Khabam Chumrei Thong da Leiba Myoy Asisu Fabangam Khre Haire Makhatana security forces singna Pripak Progi Kadar Ingudam Ingocha Singh Chahiyangkai atopa Ming Borobi Saijang Makhalikai Imphal district asi Napetpali area dagi fabangam khibagaloinana mangondagi round manga .32 pistol ama Pripak Pro visiting cards tara Honda Activa scooter ama Cell oina lupa chatruk amasung mobile phone ama fagat pangam ki haire Security forces ng Ngarang Tenopal District ki More Police Station ki Manung Chanba, Indo-Myanmar border manaki Sunrise Ground amasung More Gate number 2 mayadagi ay nating krapalal holu PLA ginupi kadarani akoy zam sakhenbi chahikun humdoy. Koizuman mayay lekay Bisimpur District amasung Chongtham Ham Baby, Yumnam Huidrom Wangoy, Imphal West District fabangam kibagaloy na atopa security forces na Thobal District ki Pechi Khunau da chathaki search operation da Lalhaulup RPF PLA gi kadarani Wairokpam Sanahal Mete alias Nongdamba Chahini Putaruk Yairipo Khoirom Mathak Lekai amasung SS Lieutenant Mayang Lambam Kiran Singh atopaming Santi atopaming Boipu Chahini Futaret Ukong Sang Mayay Lekai Hairiba Myoy Ani Asisu Fabangam Kre Haire
Manipur Police amasung Central Security Forces singna Churachandpur Police ki manung chenba Saijang Kuki Khul amasung Sanamahi Temple ki marakta thiba humba ki thabak sing chathaba matamda cylindrical pressure mechanism amasung kilogram tara lumba explosive fagat pangam khibaga loinana explosive adu bomb disposal team na 2 jagli amasung Churachandpur Police ki mamangda shoy angam yaudana diffuse chokre haire. Imphal East Lamlai Kendra gi manung chaneleriba telo mayai lekai da leiba Maira Sangda Waribam Dayananda Chahikun Mapal Apokpa Waribam Modhumangol Misigamari Lainana Semkiba JSN Stindunangasi telo mayai lekai Maira Sangda Mafam Adugi Maira Paibi Ima Singamadi telo club ki member singaluinana athuba matamda Waribam Dayananda Mihate Chenaba Sing Faduna Logi Oiba Cherak Pibi Haina Wakat Mifam Famkrei Ngasigi wakat mifam aduda Waribam Dayanandagi mihat paputhok u Waribam Dayanandagi achumba wayal fanghalu we want justice of against the brutal killing of Waribam Dayananda Meitei of Telongmayay Lekai Thaba placard kaya susizanaki wakat mifam aduda saruk yakiba JSC ki kanvena mangalsana thangzamna fongdorakpada Phana maral leirabasu mibu hekta hatokpa asi yajaningde lonasu yaroi Waribam Dayananda asi bahagchang oina haukiba tang 8 February Kumjali Singani Kuntarukta Funkibane Adubu Misi Asiki Maramda Achumba Mara Labor Sing Logi Oiba Cherak Pira Kadra Kanduna Lera Kibane Adubu Mari Lainaba Singna Misi Asiki Maramda Kanghal Lakpa Leitabadagi Haukibatang Mapal February Kumjali Singani Kuntarukta Asi Bahagchang Postmortem Tobakaloinana JSC ama semdana numit mangani ki manungda misi asigi achumba langlalang zin puthok pinaba mari lenaba singda ayiba cherol piduna taksinduna lakhibane adubu ngashiga tharaga JSC na thakiba matam loikhibaga loinana ngasi asi ahanba oina wakat mifam famduna Waribam Dayananda mihate January sing faduna cherak pibiu haina wakat mifamasi famkhibane Masidasu Mari Lainaba Singna Mihat Pafaduna Cherak Bibidrabadi Manipur Leriba CSO Singaluinana Lambi Tingba General Strike na Chingba Akan Bakongjang Changsin Lagani Hainasu Fongdoki Tang kuntra dagi mapa thoki bane bago tang kuntra de thoki bage hanjalaktre tang tareta fange fangi bajiju tari kuntra je daida moi taruk la ame yumda mathiba thengba hingda aduna fangi ba khupang giju isa je naningai oiba mongda atoki raga phumna khumjallaga thamame turian Nayaki mapi mapa oiba moina ichagi achiba langla langjin thido piraga icha bu haliba mi happa jingdo puthopiyo haijani athuba matamda duna trapi mi happa puthokri bawga ichagi achiba hakchang mama aina longjakira tarik mapanda postmortem taw matung da koi JSC ma semaga ngasi gi pung ayu ki pung nipan phawba thajabani madubukta hoji phokda langlang lanjin amata pothor potta badagi koi karigumba lengakna hariba misi sigi matanda kaigumba langlanjin pothoktragadi hoji akan ba khongjang kya laidiba leibak sigi CSO mayang punjalaga labi thingbani khangde general strike tawni khangde koi athu matamda tawragani haina mayang gi famda yamna su tawgadreba khongjang asida mateng pangbiu asiba sigi achumba langlang jin puthokpada miyam gisu thojong nijari haidana jesi convener gi maketi nolukna hajeri hoji akoina wakat chagibasi hoji akoi honorable MLA lamlai gi MLA sida su akoi wakat chagibal leire amasung lamlai gi OC da akoi campaign ama tawduna mi hat Kunhumdoigi May ahumdagi Manipur da horakkiba Kanglup anigi irang asi hawjik tapna pagalaktuna ing tappa hanjilakpaga loinana tangdu leitaba haurakle haina Union of India Representative Supreme Court ki Solicitor General Tushar Mehta Supreme Court ta thamkre Meitei bu Scheduled Tribe ST status step pinabagi matangda khananaba Manipur High Court na Manipur government pi ki recommendation gi wahodagi English singani kunhumdoigi May ahumdagi haurakhiba Manipur gi iranga mari leinana Supreme Court lokhalakhiba case ki Chief Justice of India Shurya Kana Luchingba bench ta chathakiba hearing da Manipur gi fibam hauzik tapna pagalaktuna
ing tappa hanjilakpa haubaga loinana normal movement lerakle Manipur thokliba irang asadi yumthangnariba Myanmar gi chauna yauri haina thamki Amaromda Supreme Court na Central Bureau of Investigation CBI na tongan ba thaudok ka mari leinana lokhat kiba case tara mathoi ga mari leinana ba FIR sing status report sing chayol ani gi manungda Supreme Court ta pikhalakadabani haina direction pikre Supreme Court ki Chief Justice Suryakant amasung Justice Joy Malia Bakchi gi bench na Manipur thokliba irang asiga mari leinana chathariba trial sing apex court asigi direct supervision ngaidrabasu trial sing Jurisdictional High Court Singda interest to yai haina observation piki bench asina makhatan observation piraduna Manipur High Court ki nauna Chief Justice oina thabak paihan khraba amade Guwahati High Court nasu casing asi yengsinba yai haiki bench asina makhatana Center amasung Manipur Government singna Justice Mital Committee ni irang asina victim ohelaba singi oiba oina rehabilitation amasung welfare gi oiba recommendation singadu implement taunaba direction piki Panbayai Supreme Court na Manipur thokliba irang asiga mari leinana mayum makai manghan bikraba IDP singi relief amasung rehabilitation taunaba report sing khomgat nabagi damak hanagi Jammu and Kashmir High Court ki Chief Justice Geeta Mittal na luchingduna Justice Salini P. Joshi, Bombay High Court Hanagi Judge, amasung Justice Asa Menon, Delhi High Court ki Hanagi Judge Yauba Committee amasemduna report pikhalak na bakanghan kibalay kray. Supreme Court chatha kiba hearing aduda Solicitor General Tushar Mehta na pikiba submission da hauzik Manipur gi situation asi stabilize oire people sing in normal movement sing su restore tawrabanina local conditions sing High Court sing na assess tawbada khudong chargani haiki. Kuki tribe sing apex body ama oiriba Kuki inpi Manipur KIM na naga singi maru marang thabagi kumhai lui ngaini na lakpada naga miyamda yaifa paujel pibaga loinana kumai asida santi oina amadi akiba sing yaudana naga sing na harau tayamna saruk yabiyu haire lui ngaini kumai lakpada KIM ki president CH Azangkhong Shaina blessing singaloinana thamoi sengna naga miyamda hakchang faba Santi Leiba imung manung singda wat tapada bagaloinana kumai ase saruk yabiyu hairakli. Community singi marakta apaba mari thamnaba tangai fadraba matamasida aikoi masel ichil inaw gum santi patience amaga ikai khumnabu utpana matam kuinadagi leiminaraklaba Kuki amasung nagagi mari asi fagat po erashanu haire. Harmony ngakna thamba asina community khudingmakta tungi secure amadi stable oina thambada tangai fadaba machak amani haire. Apex body asina mari lainaba authority sing amadi general public singna lui ngaini kumai asigi manungda khunja sing safe oina amadi free movement sing lehengadabani festival asi saruk pangthoklingai kanagumba mioi amatana kihan khanghanba piroidabani haire Christian gi value asi paladuna KIM na makhataraduna hai love forgiveness amasung reconciliation asibu aikoi masal encourage tawminaduna festival asida dialogue tawna buhatna minasi adu khakte aikoi masal gi marakta thajanaba thamba amadi ichil inaw oibagi marisu fagadhan mangamgani haire Yumlo Nariba Nagaland gi Chumukedima district ki Mauwa Kuki Khulda hauki bathang jinimittagi hauna lamgi wahudagi Kuki amasung naga khunjasangi marakta umkhatnaba madi khatna chainabagi thaudokta police officer yauna myoi kuntaruk asok apanang kibaga loinana yum mai thaba amadi gari kaya thugai kibagi thaudok thokraba matung ngarang dagi hauduna Mauwa Kuki Khulda ahenba state police amasung central security forces singthizinduna ngaksenbagi thabak lokhatpa haukre haire Haujik faubagi oina Mauwa Kuki Khulasida pamdaba thodok sing thokpagi pau leitri haire Mauwa Kuki Khulasigi haujik oiriba phibam sing paladuna Mauwa Village Council gi chairman Sutminlal Waifeina media sing da phongdorakpagi matung ina thokliba irang asigi waroising puraknabagi damak dialogue amasung mutual understanding ki khuthangda puraknaba kana hotnari haiki Thokkiba irang adugi matangda sengdokladuna mahakna hai
Haurakhiba violence soiba thodok adu Mova khul asida lamgi dispute macha amadagini adubu Mova khulna developmental activities sing tawbada athingba pikhiba leite haiki Thasigi tarahumdoida Mova khul mayada thokiba violence ki thodok aduda Chakroma Youth Organization CYO gi members sing amadi Mova Kuki khulgi khunja ani ki marakta Matam kuina leiraklaba lamgi chayet na bawa haudagini haire hauzikti mafam asi security ga Akanba Jackson Tharangi manungda thamlabanina makata na irang thoklak tabayana leire haina official source amana fongdorakli Manipur Police na Imphal amasung Senapati District singda mobile huran ba madi cyber fraud ka mari leina crime singda chenabani haiba myoy ani Senapati District tagi ngarang fagat pangamkhre haire police na farba myoy sing adudi Thingba Kuno village tagi Linai Mercy chahitara mapal amasung Sifine Chahi Taranipal, Fubakuman Village Tegini Haire. Manipur Police na Imphal West District ke Sekmai Police Station na konba mafam singda ain kaina liquor yon basangi mathakta ngarang chetakiba special drive amada masing yamlaba Indian Mad Foreign Liquor sing fagat pangamkhre haire. Police na fagalaba Indian Mad Foreign Liquor sing adudi can beer kuntra manga 750 ml gi McDowell's number 1 bottle ane 180 ml gi Old Monk bottle taramathoi 375 ml gi Old Monk bottle mari 750 ml gi Old Monk bottle ane 375 ml gi Sika Blue bottle ane 180 ml gi Sika Blue bottle ama amasung 375 ml gi McDowell's number 1 bottle amani haire Indian Red Cross Society IRCS Manipur State Branch amad Universal Friendship Organization UFO ga khutsamnaduna Nongmagi oiba first set training program amanga si UFO Imphal East Headquarter number 1 Langthabal Kunja Battalion da pangthokre Hairiba training program aduda IRCS Manipur State Branch ki chairman Narendra Ningomba secretary Athopam Nabachandra UFO gi secretary general Y Mairaba Angom finance secretary L Tyren UFO Imphal East Headquarter number 1 Langthabal Kunja Battalion ki President Seram Joyamadi ate UFO gi Thomi Kayana su saruk yakhi loinana ngasi gi thoram gi manung channa khudak ki oiba asokpa amadi mioi amana khudong thiba nanglakpa matamda karamba khongthang paikhatkani haiba sigi matangda IRCS ki maroiba mioi singna miyam da mamut tana takpi tambi ki bagaloinana mamal yam labu wafam kayasu fongdokhi Isikhada forest yokhatpa amadi lamlakki sauche kanba haiba wakhalonda nongmagi oiba awareness program ama ngasi Imphal East ki Isikha community hall da pangthokre Khundrakpum assembly constituency ki manung chenaleba Isikha da pangthokkiba awareness program aduda Utra Sanglen Sanakonungi Angom Ningthau Angom Poireiton Isikha village development committee ki president O Khamba Naurem Birahari college ki lecturer O Nilachandra Sana Konungi Sanglakpa Yumnam Dizen social worker and Punindro Amadi Chanura Marup Isikagi and Sana Hanbina Maru Oba Mithung Lensing on Saruk Yaki Tauramaduki Manung Channa Manipur State Gazette Kumja Listing Amaga Chamapal Contra Humdogi June 5 Sambai Purum Reserve Forest Darbar Resolution 10A 7th Lising Amaga Chamapal Contrani Thoi Lising Amaga Chamapal Contra Humdogi Matungina Kulgi Mayuk na badaleri ba umang singbu kun nangak sen ba amadi semgat sagatuna mahusagi saktam kan bahay ba sagi matang dasu miyam punna kup na kananay na kibagaloy na patlaw jing zindagi isika makha jing asigi mafamda lamlaki sauchik pha ba amadi hat pa yade maram chadana uwayan ba yade chingilay baklaw thok pa amadi chingdalan may thaba yade hay ba warep singsu amat to oy na lep na ki hayre
ngasi asugumlaba press media sida ina tamjaning ba ko hamadi iska village development committee asina sambai pulum reserve forest area asidagi paluk chingjindagi na isika makha sing maptop jambam sing hariba mafam sibogda isika village development committee gi makhada hunja asina protect tawba haidana ngasi gi asugumlaba hoigi khana nabagi taja mifam ado hoi pangthok sagre masida manipur darbar loisangi 1932 33 da thongkiba gazette ki matungina asigumba thoram masi pangthok jabani loisilakpada maru oiba pau amuka hana pizari Manipur High Court ki Chief Justice na Chandal amasung Thawbal da lingkhatliba District and Sessions Court Complex sing yengsin kre Litan dagi lanjena duna relief camp sing da leriba Tangkhul Khunja sing da Kwakta relief camp da leriba IDP sing na relief ki mateng pang kre Chief Minister Yumnam Khemchan Singh na Pangai de Leba Sainik School ki Fipam Singh Yang Sin Kre School ki Principal ko naduna warisana Kre Citizen Scientist Singh na Kangla Fort ta Chakta riba ujek masing thibada ujek makhal humpurom thingna Kre Amasung numit karani tuminna lairurabagi tungda Ukhrul District Ilitan Chingkhongda nongmai kapthorakpagi makholna Khunja Singh naunami paiba pokna kre Pungjasi fawgina sanduk chaba ISCOM News matanga sida loijare makhataba pawgidamak ISCOM News pu Meeting tadun lebiyo